Manipur Top Channel की वीडियो अमता अपडेट तौजगे ngasi फोंगबसे फोंगदा veteran doctor ama izat manghalaba matung hatoklambada natana mai thadoklamba thawdokta chenaba repeat mari police ka khut thoknabada sire press na phangwa pawgi source asigi matung ina ngasi ayuk pung ahum makhairom taba matamda thawdok thokpham Telangana gi Rangareddy district ki Sadangar gi Thongulpuli tol but amasum satan pali de thokiba thawdo aduga mari lainana case ki masak sing khomjinanaba police team amana yamna seksina purakpada police tagi nongmai laktuna siena bo honarakpada nakal ani da khut thokna bada rapist mari adu sikhibane ayuk pung tor umakhai tabada thokiba khut thokna bagi thawdo aduda police personnel ani amasu soki haina police senior official amana phungdokre veteran Dr. Priyanka reddy say kungataruk haukiba November thagi tang kungataruk ta ngasi rapist mari laikhitaba mafam aduda rape tawduna hatoklamlaba thawdo aduda sienaba miyoi sing Telangana gi chief minister case Chandrasekhar Rao na fast track court ki makhada case lokhatuna athuba matamda ain gi oiba serak phanganaba khanganba laikhrabane mamang thagi tang kunga mapanda Telangana police na thawdoksida sienariba Mahamad Arif Pasha Zolu Siba, Zolu Nabin Kumar Amasum Sintakunta Sena Kesabulu Faduna Numitari ni police custody that rima lautaduna lakhibane veteran Dr. Izat Manghalaba matung hatoklamlaba thawdo asida senariba miyoi sing athubada ain gi oiba sarak pigadabani haina Lok Sabha amasum Rajya Sabhada asawbo wathok oiduna lairibane leba asigi lawmaker singnasu thawdoksida senariba miyoi sing athuba matamda ain gi sarak pinaba taksinduna lakhibane loinana Telangana police nasu makhoi mari gi mathakta fast track ki makhada case lokhotuna thijilengai manungda thawdo asi thokhibane meyam gi wakhalona kari mot laibagi habido comment box ta biro and thank you.